Mausagi Fivamda Amu Hanna Hanjilakpa Ngamnaba Tangkhul Naga Long TNL na numit humni ukhulda total shutdown laukthokre. Union Cabinet ki mifamda lol mangabu classical language ki thakta pukhatpagi ayaba pibada Manipuri lol yaurakkhidare Manipuri lol yauraktabada MP Sana Jawbalai sembana nungnangba phongdorakli. Amade Kaksing District Fauduna Cheliba Segmai Turelgi Imai Kudong Thiba Thaki Mathakta Sele Wabagai Esegi Mafam Kiada Turelgi Launambal Pathorapada Laubari Sanirom Ising Thunzile Ngagi Fam Kia Pathokre. Kurumzari ISCOM Manipuri Pau Miding Tabiri Bakwai Punamapu Taram Oksari Hausi Pau Sandokna Izari Ukrulda Mausagi Fivamda Amuk Hanna Hanjilakpa Ngamnaba Tangkhul Naga Long TNL na numit humni Ukrulda total shutdown laukthokre. Hairiba khongthak asi Ukrul tamda handak irang thokhiba mafam aduda haujiksu ungkhatbagi phibam saungkha tana leirakhibadagine. Lengaki maikai ngasi sumafam sing aduda curfew thamle. Internet mobile data service athingba thamkhiba adusu makha tana athingba leire. Panba yai madudi October gitang anigi ayukta Hungpung amadi hunfun khul anigi marakta thokhiba khut thoknabagi thaudok aduda Manipur Rifles ki personnel amaga loinana misam ani nongmai maruna panbadagi laikhidraba matung ngarang ayuksu Hungpung dagi YR Pamjaizo kauba misam amasu Jenims Hospital da laikhidrabani. Prime Minister Narendra Modi na mayay tangbal logduna ngarang phangkiba Union Cabinet ki mifamda India gi lon mangabu classical language ki thakta pukhatpada ayaba pikre adubu Manipuri lol di yauraktre Nat amadi chatnabi gi top masak leijaba leibaga sigi lol singna leibaga sigi lolbu pakthok chauthok hali haiduna Marathi Pali Prakrit Assamese amadi Bengali lolbu lemjaningai oiraba classical language category da chanbada ayaba pikhibani Panbayai Center Lengak na Classical Languages Hairiba Anova category asi kumja Englishing ani gamari ki October gitang anida haudoktuna Tamil lol bu classical lol ni haina lauthokibani Classical lol gi manungda channabagi damak laigedaba kanglon singi manungda hairiba akaknaba lol asi chahi lising gi mamangdagi leiraklaba lol oibatanatana ancient literature gi masa amasu oigedabani Atopa furup tagi waiduna seasonaba mayek lol amadi literature oiroidabani hairi nauna puthokliba classical language ki manung sanna yauriba lol sing asina leibag asigi miyam da thabak pibada hena khudong sabada natana academic amadi research field sing da su hena kanaragani hairi Nakal Amaromda ngarang pangthokhiba cabinet mifam aduda lol mangabu classical language ki thakta pukhatpada Manipuri lol yauraktabada MP Sana Jawbalai sembana nungnangba phongdorakli MP Sana Jawbana mahaki social media posta Manipuri lol bu classical language ta chalaktabada thamoi sokna nungaitabga loinana angakpa phawi haina phongdorakkhre Mahakna MP hek oibadagi parliament mifamda Manipuri lol bu classical lol da chalhanbina ba kanna khonaduna lakhibani political pressure watpadagi kudong saba si phanghaudabani adubu makha tana lepa leitana khonakhigani haina su phongdorakle Ningsing bayai chaliba sahi asigi August thada parliament ki member oiriba Rajya Sabha gi MP Sana Jawbalai sembana Manipuri lol bu classical language ta chalhanna bathabak thoram punamak loire athuba matamda Manipuri lol asi India gi taret suba classical status ta chalagani haina phongdokhiba laikhrabani Handak nong manini asida leptana takhiba nong namaram oiduna Kaksing District Fauduna Cheliba Segmai Turelgi Imai Khudong Thiba Thaki Mathakta Chenduna Wabagai Esigi Manungsana Leiba Wabagai Thingen Lekai Bedam Khong Mamangda Turelgi Launambal Pathorakpada Laupari Sanirom Amade Ngagi Fam Kya Pathokre Isingna Thumjin Kraba Lokpham Adude Wabagai Tera Urak Wabagai Mairen Bamgi Sana Lau
Tolongsoi amadi kairak awang lokoni hairi turel longnambal pathariba mafamsing aduda wabagai SC MLA Administrative Committee kairak wabagai Jilla Parishad ki member S Dhanabir Luwang amade Administrative Committee wabagai GP gi Chairperson M Nabasandra yauna miyanga loinana thingnaba kanna honakhi. Imphal East District ki Lamlai Assembly Constituency ki manung channa laiba sana sab khuldagi magi kidney animak fail oiduna awaba phibam amada lairibi Laisram Chandrima apokpa Laisram Ziban amadi apokpi Laisram Mary na miyamdagi machagi punsibu nizarakle matam khara nurse oina thabak tawramlabi Laisram Chandrima ngasidi laibak thibadagi masagi kidney animak fail oiduna hingba amadi sibagi langdaida awaba kaya khangduna lairi Mamagi kidney pige hairabasu sel oina lupa lak ahum mathau tabana ngasisu makhatana layeng sathadana lairi sana sabi haiba mafamasi haukiba Englishing ani kunhumdoigi megi tang ahum dagi haurakhiba irang ngasigi yamna chawna awaba mayok nariba shufam nongpham khangdana khulngakpana asoba thabak ama oiduna lairiba mafam amane lau singu tawduna nungaina hingjaramba imung asi irang asina maram oiraga lau uraktaba sahi ani sujilakle upai leitraba apokpa apokpina Manipur miyam dagi selgi tengbang nirakle 2022 dagi aido khongku tum pong khalaga da prai test taw ban bopida ai kaino creatine do wan khatle ras to ni muro na hai de ras da yen kan da creatine do dong wang ni tu biopsy do sen hai do biopsy do kan da adum kidney da mahik chang ni ani mak ni amatang na te ani ma dum chang ni na hai ko de adum phabre ji da char gan hai adum pharak tre dum henjale du nar padugidi rasta dum yengi da lang thachar pharakani hai pharak super pharak da dum henkala ko dai moi transplant tawraji na hai isa je nupi amaga nupa amaga ni ai isa naras tamame naras mambadagi na dana leirak padagi kitini nare na haire na badagi layeng dana mapai bani na kosen chen dana honna dana ngasi bawda layeng dana lairei yum hingon yondana si inaudagi phakai dana ngasi bawda ngamna ba isa ji bukanna ba na layeng dana honna rei adubu doctor na kitini transfer tawraje haibadagi kitini di aingondagi pirani isa je kandabadi yadabanina adubu paisa di lupa la ahum thorang taw hai la ahum thorang taw hai bje laitabadagi lairi aduna miyamna nusibiredi aigi isa gi thawai se amukta miyam kanminna jena ai haijari Heart nabadagi layeng bangamdana lairiba Bankim Chandragi imungda Like Minded Group LMG na lupa listing kun tengwangkre Like Minded Group LMG Manipurna awa ana taraba imung kaya da leptana mateng panglapagi saruk ama oina thongju AC gi manung sanba ningom thong kitana panung leiba sanabam Lokeshwar gi masanupa Bankim Chandra sahi kunhumdoi angang oingai digi heart ki anaba amaga saganodana hinglakhi Apokpa apokpi yamna ka hena awaba imung oibana machanupagi heart ki anaba asi layeng bangamdana hingnana bagidamak afang bathabaksu nomlaga lakhi anaba asi aruba phibam da sokselakpadagi miyamgi matenga loinana Chandigarh hojik layeng liba asida mateng oina bahaiduna ngasi LMG Manipur gi member kayana panglakpa senfam lupa lising kun mateng pangkhre ngasi gi tengbang khongsada du da group asigi president L Kunjeshwar Sarmana lusingkhi imung asigi awabada leibak miyam nasu mateng pangbiduna Bankim Chandra gi punsi kanna ba mateng nirakle Ukhrul town da epicenter oiba Richter scale 3.6 ta ngasi ayu pung 8 ka minute ani chatpanum matamda yuha hakre National Center for Seismology NCS na tawkhiba report amagi matung ina ngasi hakhiba yuha duda thoidokpa akai atoi thokibagi paw laikhide hairi Security Force na ching amadi tampaki tongan ba mafam da thibu humbagi thabak sathabada Churachandpur district ki Donjang village jagi khutsu khulai ke amarom fagat khraba khulai singa duri
Pampis haina khangnaba improvised medium size cannon ahum amadi pokhaidriba pampi cell ani gani hairi nakal amaromda national highway number 38 amadi national highway number anida nongmada changdaba yadra polam sing poselapa gari mathang sitna chani yankhai mathoi amadi chani ga taruk security gi akan section thorang marakta pusilakre masida natana security checkpoint chamaga mapan tongan ba mafam da hangdokre Manipur Pradesh Congress Committee gi oiba executive mifam amangasi Imphal gi Congress Bhavan da pangthokre Manipur Pradesh Congress Committee gi President Kaisa Meghasandra gi lusing makha da pangthokiba mifam aduda Congress Legislature Party CLP gi lusingba Okram Ibobi AICC gi Secretary su oiriba loinana Manipur gi in charge su oiriba Christopher Tilak yauna mifam aduda Pradesh Congress Committee District Congress Committee Frontals tongan ba shell singi member kayana saruk akhi Laiba asigi mafam sinba thungna pangthok nabagum Thobal district ki oinasu district health society Thobal na sinduna national deworming day second round gi thorum pangthok tuna ngasidagi chahi amadagi taramapan phawgi angang singbu tin gi hidak pizaba hokre CMO Thobal gi complex da laiba NHM conference hall da pangthok pa thorum aduda district health society Thobal gi chairman su oiriba deputy commissioner Thobal A Subhas Singh CMO Thobal Dr. Y Nokol Child Health Division ki State Nodal Officer Dr. A Sylvia ZEO Thobal Arambam Anil Kumar Singh MES District Health Society Thobal gi MS Dr. W Ruhini Kumar Singh amade ICDS Cell Thobal gi District Program Officer and Parango Singna mathang sitna athoiba mithunglen thorum mapu amade akhanaba mithunglen oina saruk yakhi thorum adugi athoiba mithunglen gi warol pibda DC Thobal A Subhas na hai Angang singna hidak asi chabada akiba fauganu masi makhoigi masada tinna jingba layamba thoklabadi madu fahanaba amadi angang singbu masama fana thamba ngamnanaba Government of India na akhana na paikhalakpa thorang amani maramasina angang singna taru tanana lainanaba maruoina saba thakpa tawramdaida khud sengna hamdoklaga sabagi hainabi laigedabani haike masigi thoram aduda district asigi asha amadi anganwadi center singi myoy singsu saruk yakhi Asagi वगैरह केनोगी वगैरह मागी अगी तो हम थोको युम द चंगा अंगांग जी साग्रबा साद्रिबा काइदो अई ngasi द मखंगी एकोगी सिगी केनो से द सही से 1 to 19 years है को एकोई ने अमना अपिपगी ओइनो उरुबदा सिराइना ngasi कितंग एंगोन द डाउटफुल रपदगी अई जेबीओ दा हंजरम बने सी हायर सेकेंडरी की पिज्जा ब्राइना मा दि पिज्जा है अई सा नुपी विजिट क्लास 10 ने एंगोन द नॉलेज लाइते बा क्लास 10 काग्र मतुंदा मुझे आद पिज़्ज़ा ये है वैसे क्लास 10 लोग तो मंगा तो दिस कुल द पिज़्ज़ा ले आवा 11 12 से पिज़्ज़ा लिब्रा कहीं में तो मागी के नो सगी मतुंग इन दे 19 years को तो हाई बिना मसी सुई कोई सक्सेस हुई ना बहुत ना मिला सी अदुगा स्टेक होल्डर पुनः मत की रोल दरकार ताबनीना कोई विजिटर सु आई CMO का केनो का सुनाना रमेनी जेडीओ का सु मथंग नदी स्कूल की मैनेजमेंट की कमिटी की मीटिंग नुं तो के तरफ का आंसर कोई की मेडिकल की साइट की डी जे गाय बन तब डी तो गाय बन तब इधर कोई की हान लगी पीब याब अवेयरनेस दी खर पीब याना बा कोई स्टेक होल्डर सिंग कुछ लगा कम्युनिटी है बस समझरगा Laibak sinba thungna October gi tang amadagina tang nipan phawba wildlife conservation through coexistent haiba thimda pangthokliba humphudra suba wildlife week celebration divisional forest officer Jiribam forest division na sinduna mahai amadi tongan balup sing yauduna rally ama sattuna ngasi pangthokre uchat holda leiba divisional forest office ta pangthokiba competition singi makok mathang taraba singda manamathum singyen thokhi thorumadu da sarok yakhiba wildlife warden Huirem Rajen Kumar Singh na pangthokliba thoramasi yamna maruiba thoramamane mausa gi leijariba lamlak ki sa uchek singi maram amadi makhoibu ngakbi senbina bagi losing gyan khanghanna ba pangthopa thoramni haiki rally aduda mahiroi red cross society amadi forest staff sing susaruk yakhi ngase pangthokiba thoramasi ga mari leinana DFO Jiribam Elangbam Nirmala Chanu na haikibada bharat ki mafam khudingda pangthokpagum October gi tang ani dagina tang nipan phawba pangthokadoriba
Humpudra Suba Wildlife Week celebration ki manung sanna Jiribam district asidasu department asina sinduna essay competition, painting competition amadi cycle rally na chingba thorum pangthokhi maruoina mausagi phibam asibu tekta kaidana mipum khudingmak na thamsi haina phongdokhi. HIV/AIDS Prevention and Control Act 2017 gi matangda nongmagi oiba advocacy workshop amangasi All Lambulan Road ta leiba Hotel Imolesta pangthokre. Community Network for Empowerment Konna Manipur State AIDS Control Society amadi Manipur State Legal Services Authority ka khusamna duna pangthokiba ngasi gi advocacy workshop atuda maruoina Treat Asia Amfarna Community Led Monitoring Project na satharakiba findings singadu damaru oina khanakhe ngasigi advocacy workshop adu Dr. K. Sasi Kumar Mangang, State Ombudsman Dr. S. Jupiter, Deputy Director CST Division, Masax, CS Momon Singh Advocate Panel Member, Mas Khalsa, Basanta Warepa, Loan Officer MHRC na Jingba Kayana Resource Person oina hiramasiga mari leinana wafam kya thamnakhe. प्रजासिंगना ngasi haiba numisidagidi aigi phangam thokpa hakchi phangnaba honaba amadi mina case tarko matamda ai ngasai category singdui manungda taragadi free and competent legal aid lawbiu masi bharat samvidhan gi article 39 capital A da su aigi masi pigadamni sidum yok leirabane si anoba hapsan gibani si mayam si yengbiraga toi prajasingna any awana tarko matamda ain gi oiba darkar oiba lawningba matamda any khangingba oraga su Manipur State Legal Services Authority natragana District Legal Services Authority ga office ta lengthok birakan ऐसी मतंग से कोई खंगनिंगी सियुम्बमा इब दरकार ओय हाय मतमदा अदु मतेंग पांगदोइने सिरे सुनातना कोई खुंगंगदा लेकाई सिंगदसु लीगल एड क्लिनिक मयाम अमा हांगे कोने लीगल एड क्लिनिक आना लाइंग से मोइना उबिरंगमनि मदु नते डिस्पेंसरी कुम नते आइंगी मतेंग से फर्स्ट एड पीबने मदुदा लैरिबा सिंगसिबो कोइना पैरा लीगल वॉलंटियर कवे मोइ सिंगसे कोइना बेसिक लॉ की ट्रेनिंग से पीरकांदा मखोइगा हाना थेंगनालगा मखोइना ngमदबा कांगबुदो अमुक स्टेट लेवल दा डिस्ट्रिक्ट लेवल दा थाकलकांदा मदु लोशन बदुने NCC Headquarter ki Group Commander Brigadier SR Sarma ngasi Thobal Okram da leiba Waikhomani Girls College da laktuna college asigi NCC Cadet Girls Singa unaduna wari watai sanabagi thoram ama pangthokre interaction program maduda Group Commander Brigadier SR Sarmana National Integration amasung National Building da leibaga sigi masing yamlaba youth sing maru oiba thogdang NCC Cadet Singna Logadaba Thodang Amadi NCC gi motto Unity and Discipline gi matangda wangangkhe ngasigi interaction program maduda college asigi principal Professor S Manoranjan Sharma amasung college asigi humphumanga suba Manipur Girls Battalion NCC gi associate NCC officer gi Thaupuri bi amasung college asigi sociology department ki associate professor Dr. Shuniti Balasu saruk yakhi. The Aurora Club and Library Laifam Kuno amadi Lamjing Maira Laifam Kuno Maning Laikai Anina Punna Kusamna duna Mamang Sahi Me Gitang Ohum dagi Satharakliba Lan Asida Thawai Hakjang Yauna Ima Leibakidama Ahing Nungthil Naidana Lantheng Nariba amadi Ngamkhai Ngakliba Arambai Tengol Unit 40 Palelda Chana Thakna Pulam Singasi Mateng Pangkre Mateng Pangbagi Thoromadu da Lamjing Maira Paibi Maikai Fongdorakpada Mamang Sahi Megitang Ahum dagi Satharakliba Lal Asida Arambai Tengolgi Ichil Inau Singna Loriba Thodang Yamna Sawi Masei Koina Khangfam Thoi Arambai Tengol na Loriba Thodang Singasi Pugning Thogatpa Oina Makoigi Awat Apa Sing Mamawi Bekoina Su Yamba Yamdaba Thidana Tokfam Thoi Khallaga Matengasi Tawbani Makhatana Su Aikoigi Saitagi Angam Mateng Sing Pang Bayaba Sing Adumak Pangkhigani Haina Mahak Namakatarakhi. Meragi nong mapanba numit ngarang lining thosana mahi temple board ultra sanglen ukalga pun sinduna pangthokiba mera saurel hauba sana mahi lining khongsat aduda lamdam asigi yelhomi phurupuna magna saruk yaduna maipak na pangthokre maipak na pangthokpa ngamkhiba sida lamdam asigi mipum khuding magna saruk yakhibaga loinana mateng panglakhiba punamaki maphamda lining thosana mahi temple board ki maikai dagi thagatpa phongdorakle
आसाम की होजाई दलैबा रविंद्रनाथ टैगोर यूनिवर्सिटी की BA मणिपुरी कोर्स के सिलेबस ता मणिपुरी फिल्म सु याउख्रे आसाम की होजाई दलैबा पब्लिक स्टेट यूनिवर्सिटी अमा ओइरिबा रविंद्रनाथ टैगोर यूनिवर्सिटी असी कुमजा लिसिंग अनिगा तरा तरता लिंखतखिबने मणिपुरी फिल्म सब्जेक्ट असी सेशन कुंदा यूनिट अहुम ताकदबने अमदे मार्क मरीफुगी एग्जाम तौगदबने हाइरी एग्जाम असी कुमजा इंग्लिश सिंगनी कुनमरी कुनमंगा दा BA मणिपुरी की मंगा सुबह सेमिस्टर ऑनर्स कोर्स दा थागदबने यूनिट 3 असिदा स्टेटस ऑफ मणिपुरी फिल्म मणिपुरी डॉक्यूमेंटरी अमदे शॉर्ट फिल्म्स लोइनना मतमगी मणिपुर अमसुंग सनाबी याउरी सिलेबस असिदा मणिपुर दा हौजिक चटनरिबा मणिपुरी फिल्म की ट्रेंड की मतंगदा अमदे मणिपुरी फिल्म्स की काननबा लोइनना मणिपुर की नाट अमदे चटनबीबु फिल्म की खुथांगदा मियामदा उहल्लिबा असिगी मतंगदा याउरी Chatti mafam khuding aina Chatti mafam khuding aina Lairangni aiki thamoi da lendana Lairangni aiki thamoi da lendana Kana bunu nanguni aibo Tha jaga hangu Tha moi da aigi nang Aigi kana no haina मणिपुर यावना इंडिया के अवांग नोंपोक थांगबा लमदम सिंगदा ngasi amadi lakadaba numitni asida nong kana churaba yai hairi weather report asigi matungina ngasi India के अवांग नोंपोक थांगबा मफम सिंग amadi खा थांगबा मफम दा अकनबा मोंगदा नोंग सुरबा yai hairi report asina makha taraduna Manipur Assam Meghalaya Tripura Nagaland Mizoram Sub Himalayan West Bengal amadi Sikkim da lakadaba numit asida nong kana chugani hairi Democratic Republic of Congo DRC gi nongpoklom da laiba lek ki buda mi masing hena tongshinba hi ama lupsinbada mioi marifu taret laikidre humpudra nipan romna thiba khangdana lairi hi aduda chapchana mioi kya tongkhibagi haiba khangwa ngamdre South Kibugi Minova dagi thaukiba hi adu Goma gi mapal yausilapa matamda lukhibane media report ki matung ina thodol sibu hauba singi matung ina mi hena tongduna lakhiba hi aduna akanba iregi ipumbu thengnaba ngamdabada kituku port yaugadaba meter chatret wat lingaida hi adu lukhibani hairi Vietnam की खा थांगबदा लेबा जूदा बर्ड फ्लू न मरम ओइरगा मसिंग यामलबा कई नोंसा अहुम अमदि पैंथर अमा सिरे हाइरी लेबा सिगी हेल्थ मिनिस्ट्री ना थादोरकपा सेरोल अमगी मतुंगिना जूदा लेरिबा सा कया सिरिबा सिगी टेस्ट बदा बर्ड फ्लू न सिबनि हाइबा खंगंगम ले मैंगो गार्डन रिजोर्ट लेबा सिबा कई अनिगे सैंपल टेस्ट तौबदा बर्ड फ्लू की स्ट्रेन H5N1 पॉजिटिव ओइरमखी दोंगनाई प्रोविंस सेंटर फॉर डिजीज कंट्रोल की मतुंगिना होखिबा थादगी हौरगा हौजिक फावदा रिजोर्ट असिदा लेरिबा कई सिंगदा येनगी सदोंग पिजरुबदगी कई कुन सिखरे हाइरी नाकल अमरुमदा वर्ल्ड हेल्थ ऑर्गेनाइजेशन WHO की मतुंगिना कुमजा इंग्लिसिंग अनि कुनिथोइदगी H5N1 यावना इन्फ्लुएंजा वायरस सिंगना नाहनबा लैनागी मसिंग हेंगलकली हाइरी मखा तारकदा सानबगी पावलो बिरसी District Football Association Moirangi Thausil Makhada Wangu Popular Club WPC Wangu Nasinba Fort Marisuba led Film Irabot Singh Memorial First Division District Football League ngasidagi Wangu Ahalo Playground da Moirang AC ki MLA Thongam Santi na haudokre punatim manga na sarugya duna sathagada District Football League asigi ngasi ahoba numita WPC Wangu amadi YSUC Phubala ani na sanakibada WPC Wangu na YSUC Phubala bu ahum sinoda thoiduna mai pakki tharamadu da MLA TS Santi kumbi asigi MLA S Prem Chandra DC Bisnupur L Bikram Wangu Gram Panchayat amadi Wangu Terakhong Gram Panchayat ki Administrative Committee ki Chairman Singh A Kesorjit amadi P Baleshwar amadi atai marui miyoi sing su saruk yakhi hayeng tawgadaba league match adu nung sing gi phibam phattabana maram oiraga matam kaktana yithokle haina organization ki maikai dagi hairakli
अपुनबा सानरोई लुपना सिंधुना चथरकपा 6A साइड नॉकआउट फुटबॉल टूर्नामेंट की अहानबा IMA ट्रॉफी लिसिंगनी कुनमरी लोइसिनबगी थौरम पांगथोखरे चिंगानेल तेजपुर लेबा रिवर साइड टफ ग्राउंड ngarang पांगथोखिबा टूर्नामेंट लोइसिनबगी थौरम अदुदा RPI अथावलेगी नेशनल जनरल सेक्रेटरी महेश्वर थौनाउजम RPI अथावलेगी स्टेट जनरल सेक्रेटरी सापम कंगलेपाल यांगंग पोकपी मखा लेकाई वार्ड मेंबर थांगजम दिलीप मैतई बीरमंगोल कॉलेज की हानगी वाइस प्रिंसिपल डॉक्टर बिमोलना सिंगबना मरोइबा म्यूसिंग सरुक याखी थौरम अदुदा मरी लेना महेश्वर फोंदोरपदा लमदम असिद थोकलिबा इरांग असिदा मिपुम खुदिमा खम थेंगना अवाबा मायोक नरिङै तंजा असिद लमदम असिबु मसक ताकपदा अचौबा थौरंग लौरिबा सानरोई सिंगबु पुगनिंग थौगतपा अमदे सानरोई सिंग कंदबा यादे हाइबगी वखलोलदा असिगुम्बा टूर्नामेंट अमा पांगथोकपा सि यामना थागनिङाइनि हाइबना चिंगबा वाफमसिंग फोंदोकखि ISCOM Manipuri Trophy 2024 ngasi final ceremony organized by the Apunba Sanaroi Loop ngasi Riverside Jingarel Tersebut ngasi pangthokpase tasengna isona su mapuna su yang tunggalbini ui adu ngasai koi organizer na welcome speech ti matamda haibigiba hojik se loina wana raba ngantani mipum khudimang loi wai organizer su waram gani Sanaroi su waram gani mipum khudimang loi wane वारब तंजासदा सुमायना अकोई सी तौसिको अकोई इमाले बाग से आर्ट एंड कल्चर स्पोर्ट्स माई जसकता इबनी अदुना सानरोई सिसु सानब लेपन यादे मकोई से इकत तबनी मकोइना मकोई द मूड डाउन तहन यादे हाइना ऑर्गेनाइजर्स सिना सिबिरकुना सुमायना कोई जर्नी सिना कोई अपन मन लेतना सुमायना सिबसी लोइसलकपदा मरोइबा पाव अमुका हना पिजरी उख्रुलदा मौसागी फिबमदा अमु हन्ना हजलकपा ngamnaba तांखुल नागा लोंग TNL ना नुमित हुमनी उख्रुलदा टोटल शटडाउन लाउथोखरे यूनियन कैबिनेट की मिफमदा लोन मंगाबो क्लासिकल लैंग्वेज की थाकता पुखतपगी अयाबा पीबदा मणिपुरी लोल यौरक्खिद्रे मणिपुरी लोल यौरक्तबदा MP सना जौवलेक सेमबना नुंगनांगबा फोंदोरकले अमदे कक्चिंग डिस्ट्रिक्ट फाउदना चेलिबा सेगमाई तुरेल की इमाई खुदोंग थीबा थाकी मथकता चेले वबगाई एससी की मफम क्यादा तुरेल की लवनम बाल पाथोरकपदा लौपरी चनीरोम इसिंगना थुंजिले ngaगी फार्म क्या पाथोखरे हौजिक फाउबगी ISCOM न्यूज मीडिया ताबिरिबा ख्वाई पुनमकपु तराम अमुका नगंजरी।